Mityang tabiri bapumnamakpu khurumjari Dani Mataram Nokchari. Sandokchari bathoram asi Impact TV gi Entertainment News kyagi paudam puzare kliba Mami Mapao gi thoramni. Ngasi Mami Mapao gi chamaga kunga marirak suba episode asida tari karamba Mapao sing puzare kliba gi haibudu miyamda thamjagi. Ahan Mapao puzare kli Northeast Aero Sports Hot Air Balloon and Paramotors Fiesta 2023 Manipur Mapao pangthokhibagi Mapao. Numit mga ni chupna Basic Filmmaking Workshop Ukrul Chapter Ukrul ge hamlay khong da leiba TTA Conference Hall da pangthokhibagi Mapao. Sanalay Park Nachom Artists Association gi Panthau Mangol Khenjong lang Imagi Washak ama amadi Nongengi Morambi angaubi hairi balila sing yai fathoni thoram pangthokhibagi Mapao. Chahit kungi matungda sakhang naraba artist Narendra Ningombana saru yagadoriba Mami Artists Association gi Panthung Nangairi gi Yaifathoni Thoram pangthokhibagi Mapao. Arod Mapao da Yankhai ge mathoirak suba All Manipur Shumangla Festival 2022-23 Ibo Yaima Sumangla Sanglenda haudokhibagi Mapao. So guys, ngasi ge ahan Mapao da puzarakliba asi ahan Northeast Aero Sports Hot Air Balloon and Paramotors Fiesta 2023 Manipur. Bisnupur District ki Fubla Public Playground da February 11 dagi 16 fauba nimit tarik ni chupna Manipur Aero Sports Association masaga loinana Khasya Ventures Private Limited ki subsidiaries brand ama oriba Sky Fangina Manipur Layaki Tourism Department Youth Affairs and Sports YAS amasung Loktak Development Authority LDA ga punna khutsamnaraga mai pakna chathakhiba Ahan Northeast Aero Sports Hot Air Balloon and Paramotors Fiesta 2023 Manipur da Balloon Safari, Balloon Tethering, Paramotoring, Skydiving amadi Night Glow yauna tongan sports kaya pangthokhibagi Mapao asi miyam punna mining kamini. Ahanba Northeast Aero Sports Hot Air Balloon and Paramotors Fiesta 2023 Manipur Maipakna Bisnupur District ki Fubala Public Playground da pangthokre. February taraga mathoi deki taraga taruk fauba numit tare ni chupna chathakiva Ahanba Northeast Aero Sports Hot Air Balloon and Paramotors Fiesta 2023 Manipur adu Manipur Aero Sports Association masaga loinana Khasya Ventures Private Limited ki subsidiaries brand ama oiriba Sky Fangina Manipur Government ki Tourism Department YAS amadi Loktak Development Authority LDA ka punna khusham naraga chathakibani Northeast ki oina Manipur de ihan hanba oina pangthokliba Northeast Aero Sports Hot Air Balloons and Paramotors Fiesta 2023 asigi manung channa Balloon Safari Balloon Tethering, Paramotoring amadi Night Glow amadi Skydiving na chingbasing chathaki Northeast Aero Sports Hot Air Balloons and Paramotors Fiesta 2023 Manipur asida Indian Army ki well experienced oiraba pilot kayasu saruk yaki. Indian Army ki well-trained oiraba pilot kaya na sarap yaduna
Manipur Aero Sports Association, Masana, Manipur Government ki Tourism Department, Youth Affairs and Sports Department amadi Lokak Development Authority ga punna sinduna asoy angam yaudana pangtokhiba asimak achauba mai pakpa amani loinana tungdasu asigumba aero sports ki oiba event kaya state asida mai pakna sinba ngam oibiu haiba wafam Mami Mapao gi maike dagi thamche Basic Film Making Workshop Ukul Chapter hainiming thonba numit mangani gi oiba film making gi workshop ama ihan hanbo oina Manipur gi chingi district ki Ukul gi Hamlay Khongda leiba TTA Conference Hall da February 6 tagi 10 fauba numit mangani chupna mai pakna chathakhiba ga loinana workshop asigi aroiba numitta workshop asida sir yariba singne puthokpa short film ani My Valentine amadi Remember Die Creator hainiming thonba film kaptuna miyam da utkibagi Mapao asi amu miyam punna miting taminasi Basic Filmmaking Workshop Urkhul Chapter Haiva Sigi Matangda Numit Mangani gi oiba workshop ama Urkhul gi Tangkhul Theological Association Hamling Khongi Training Hall da mai pakna pangthokri Basic Filmmaking Workshop adu ihan hanba oina Manipur gi Chingi district ama oiriba Urkhul da chathakivani Haukiva February 3 tagi 10 fauba numit mangani chupna chathakiva Basic Filmmaking Workshop Urkhul Chapter adu Manipur Government ki Art and Culture Department ki makhada Manipur State Film and Television Institute MSFDI amadi Tangkhul Naga How Art and Culture Council ga punna khusam naduna sinbani Workshop adugi aroiba numita workshop production oina short film ani My Valentine amadi Remember Day Creator hainaming thonba film singsu utki Manipur Film Chakhatnabagi Pandamda tonga film ga mai leinaba workshop kya pangthokpagi manung channa Manipur Government ki Art and Culture Department ki meeting makhada Manipur State Film and Television Institute MSFDI amadi Tangkhul Naga How Art and Culture Council sinduna Basic Film Making Workshop Ukul Chapter haiba asida mai pakna workshop pangthokhibada Mami Mapao gi maike dagi su thagatpa amadi nungaiba phongdokchabaga loinana matungdasu film gi mari leinaba workshop kya sinba ngambu oibiu haiba wafam thamjari matang swaida yamna tema break amatang logjage khonglei yang hanjarake Impact TV mit engtadana leibiu Welcome back adom na mityang tabiriba si Impact TV da sandok chariba Mami Mapao gi chamaga kunga marirak suba episode ni break ki matungda puzrakliba Mapao asina Manipur Shumang kumhay gi lamda maming lairaba lila kanglup Sanalay Pak Nachom Artist Association gi nauna puthokada ba Panthau Mangol Khenjong lang hainaming thon ba Shumang kumhay gi Yaifa thawni thawram hawkiba February 8 ta Palace Compound da leiba Iboyay mo sumang lila sanglenda pangthokhibagi Mapao asi amu miyam punna miting taminasi Sanalay Pak Nachom Artist Association gi nongna puthokadaba sumang kumhay Panthau Mangol Khenjong langi yaifa thawni thawram pangthokre Panthau Mangol Khenjong langi yaifa thawni thawram adu Palace Compound da leiba Iboyay mo sumang lila sanglenda pangthokhibani Ranjit Ningthauza gi mayekta oinam Prafulo Chandra na lamjing lamtak kadawriba lila asina maru oina ipa ipu haktaktagi imung manunggi lainariba mari adu kaihandana yum ama lepnaba khunai asigi chana lonchatsing kaihandana thamlaba matamdata malem asi tangdu leitana ingna chikna leiba ngamgani haibagi paujel pinanaba hotnari lila asida nupagi shaktamda oina Prafulo Chandra Saugrakpam Hemanta NG Mangiyaima Yumnam Nilachandra Bobi Ranjan
L Dayananda, L Somendro amadi nupigi shaktamdana T.S. Indrajit, I Stompo, K Malem Nganba amadi L Naresh Kumarna saruk yari. Ningomam Tomba amadi Okram Kunjo anina nauna puthokchaba Manipur Sumang Kumhaigi lamda maming lairaba Lila Kanglup Iramdam Manipur Artists Association Imana Sanagadaba Sumang Kumhai Wasak Amma Haina Mingthonba Lilagi Yaifathoni gi thoram Imphal East ki Brahmapur Nahabam da Laiba Association asi President B Neta Chandragi Yumda Pangthokhibai Mapao asi amuk miyam punna mityang tamnasi. Wasak ama haina mingthonba Iramda Manipur Artists Association imagi anauba sumang kumhaigi yaifathoni thauram pangthokre. Wasak ama haiba lila asigi yaifathoni thauram adu Imphal East District ki Brahmapur Nahabam da Laiba Association asigi President B Neta Chandragi yumda chathakibani. Manipur Kunaina Thingnariba, Mahausagi Khal Kaitharakpa amasung Kanglup Maselgi Marakta Yengthinariba asidagi Matau Karam Nakanba Ngamgadagi Haibigi Paujil Pina Bahonariba, Lila Asibu Ibiribana, Okram Kunjo Amadi, Lamjing Lamtaklibana, Git Chandra Chongthamni, Loinana Lila Asida, Nupagi Shaktamda, Kekman Deven, Git Chandra, Tony Akoijam, Sur Athokpam, Kekman Ratan Amadi, Nupiki Saktamdana, Arun Oinam, Sur Chandra, Somorjit Moirang, Child Artist Leishiambana Saruk Yari. Kunai asina thengnariba mahusagi khal kaitharakpa amasung Kanglup Maselgi Marakta Yengthinariba asidagi Matau Karamna Kanba Ngamgadagi haibigi paujil pinaba hotnariba Lila asigi paujil asimak mai pakna miyamda piba ngambu oibiyu haina Mami Mapao maikidagi thamjari. Morambi angaubi haina mingthonba Nongin Sumang Lila Artists Association gi Lila Kangbuna sanagadaba anauba jahi khudol oigadoriba Sumang Kumhai asigi yaifathoni thauram Pauna Kaithel da Laiba Nongin Sumang Lila Artists Association gi office ta pangthokhibagi mapao asi miyam punna miyeng taminasi. Nongin Sumang Lila Artists Association ki nauna puthokadaba Sumang Lila Morambi angaubi haina mingthonba Sumang Kumhai ki yaifathoni thauram pangthokre. Yaifathoni thauram adu Pauna Kaithel da Laiba Nongin Sumang Lila Artists Association ki office ta pangthokhibani. Tarachan Oinam gi mayekta Rovindro Langthabalna takpi tambibaga loinana Laishram Tombana Tengbang liva lila asina society asida nupibu awang bathakta pukhatnaba hotnabagi mahutta singnabiba masa masagi da khanba chingda umang wangmang kanbagi mahutta mang takhalakpa kaya na piba khudong chadaba kaya asibu utnanaba hotnari. Haiba lila asi yangkhaiga mathoirak suba Sumang Lila Festival 2023 ki manung channa February 10 gi nungthilpung ani taba matamda utkani hairi. Lila asigi nupagi shaktamda Laishram Tomba, Shambai Ibomcha, Ronaldo, Ken Moirang, Bhumeshwar, Niranjan, Kennedy Amadi nupigi saktamdana Rovindro Langthaval, Heramoti Tongram, Moirang Tem Nganbana Saruk Yari. Kari thamoida nungaiba phauramgani haiba number 1 wahang sima Lila sida hangi aduga loina society sida magi da makhanba masa gi da mak yengba khunai mangnanabadi Karimta Khandaba Singi Lamsingda Umang Wamang Kotoktuna Lamdam Sigi Climax Change Awlaiba Maruina Ising Maisingi Problem Laiba Mayam Zenong Chu Dabadagi Asigum Umang Kotoktuna Masagi Nungaina Sendala Minungaina Honabada Popi Pambi Pesa Tadaduna Lamdam Sigi Kunai Naharon Singu Mang Lanaba Honarapa Sigumba Lila Sida Base Aurga Mina Ibirapa Lilani Lilasi Lakiba February Tang Kun 2023 Sigi Numit Sida Ekoi Lilasi Festival da Unanaba Sem Sajari Kudong Saba Lobjaraga Miyam Tinbagi Lengbirakliba Akoi societies da Libiriba Sumang Labung Sibiba Sinasu Lilasibu Yengbiba Lapiu Haibasi Ai Sigi Kudong Society asida nupibu awang bathakta pukhatnaba hotnabagi mahutta singnabiba Chingda umang wamang kanbagi mahutta mang takhalakpa kayada yumfam oiba lila asi athuba matamda loisinduna miyamda mai pakn khudol tamba ngambu oibiu haina Mami Mapao maikidagi thamjari.
Sakhangnaraba artist Narendra Ningomba chahi kungi matungda sumang lila gi phambak thakta amuk hanna miyam uba phanglagani. Mami Artist Association gi nongda puthokadaba sumang lila panthung na ngai ri haini mingthonba sumang kumhai gi yaifa thoni thoram hiyang thangda leiba Thoitoi Adventure Park ta pangthokibagi Mapao asi miyam punna miting tamilis. Mami Artist Association gi Panthung na ngairi haina mingthonba sumang kumhai gi yaifa thoni thauram haukiba February 12 da pangthokre. Panthung na ngairi gi yaifa thoni thauram adu Mami Artist Association na sinduna hiyang thangda leiba Thoitoi Adventure Park da pangthokibani. Lila asida chahi kun gi matungda saknairaba lila roi Narendra Ningomba su saruk yabaga loinana lila asibu takpi tambiga dauri. Loinana lila asida Manipuri cinema gi saknairaba script writer Biz Gupta Laishamna ihan hanbo oina khut thagadauri. Lila asida nupagi shaktamda Deni Rangilal Joseph loinana nupigi shaktamdana Sana amasung Sankar na chingba artist kaya yauri. adagi lairiba tei mayam sina sumang lila amakhaktang ibi oina lakpasi masing tingamna lakre ado ai sumang lila ri tasena khut thajero ya da nai leijeba karigino ai yam kijeba ai film kunthra ga tare muk sure aina puthokserisi adobo kunthra tare muk su ba script sagi ayamba oire adobo sumang lila gi lam sida dei khut thaba ki yedra theitokna lakhiba artist sing mayam adagi aigi maru mapang lakhiba mayam sai ama phau yakide film ki phambak tadi miyam sakhang na ba ma oire ai bam so oire sumang lila tadi madui ni par chang nam ta me ba mix se pa ba adadi ai si as kari noi to godo che khallaga Aroibam pauda puzilakhiba asina Manipur State Kala Academy Imphal na sinduna Yankhai gi mathoirak suba All Manipur Sumang Lila Festival 2022-2023 Haukiba February 10 dagi Palace Compound da leiba Iboyama Sumang Lila Sanglenda Haukibagi Mapao asi amuk miyam punna miting tamilis. Yankhai ga mathoirak suba All Manipur Sumang Lila Festival 2022-23 Palace Compound Laiva Ivoyaima Sumang Lila Sanglenda Hianglam gi MLA Dr. Y Radisham amasung Art and Culture gi Commissioner M Joina Hogdokri. Manipur State Kala Academy Imphal na sinduna chathariva Yankhai ga mathoirak suba All Manipur Sumang Lila Festival 2022-23 asi haukiba February 10 dagi hauraga March 3 fawwa numit kunga nithoi ni chupna chathagadavani. Festival asida nupa lila kanglup taraga humdoi amadi nupi lila kanglup taraga humdoi punna lila kanglup kunga tarukna saruk yari. Festival haudokpa numita haukiba chahida pangthokiba Yankhai rak suba All Manipur Sumang Lila Festival 2021-22 gi oina makok mathang taraba lila singi mana singsu lanthoki. Yankhai ga mathoirak suba All Manipur Sumang Lila Festival 2022-23 haudokpa numita Ranjit Ningthauza ki mayekta Sana Laifak Nachom artist ki lilaroi singna sanaba lila mamang chahida Best Production takiba Wakal Iromba miyam da utki. Nupa lila kanglup taraga humdoi amadi Nupigi lila kanglup taraga humdoi punna kanglup kunga taruk na saruk yaduna Numit kunga nithoi ni chupna March 3 phawba chathagadoriba Yankhai ga mathoirak suba All Manipur Sumang Lila Festival 2022-23 asida saruk yariba lila kanglup pumna makna mai pakna asoi angam yaudana lila pangthokpa ngambu oibiu haina mami pau maiki dagi yaifa paujil pisari. And that's all we have in this episode. Matangi episode ta anong pau kya ga loina na amulak chege. Until then, keep watching Impact TV. Bye bye.